Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjari ngasisu mahausango Nuja Thoibi taramanga suba tangkak amo puduna lakjari mayam punna taminarasi Anjo kay lerage Pansiba nangi number sa ranber de loini Ohoy ay nanga waring ta sana ning dona call torokpan waring ak sana bayani ko Ohoy yai sana si Pansiba nang lai jubat hangay sing na dinong sibra. Anjo, adugi wahang dangan. Hayo, nang lai jaki damang pansi jupali pangam gadraba. Anjo, ay mabuyam dong si. Magi damang pansi jupali pangam gani. Tamoy sing basing dapat hanggan. Ay ginong sibagi magun mangi. Ay so, nangon na call torok yan ang kalambani. Ay nahig torok pa do gamdabay larambani. Tawag yan rung hana. Call da daw ramadi nga sinuyan ni nalap ta irak narito, irak naramdap siyay. Punsiba do ingangak na, kaya no do na. Punsiba, lahin dyan na so, nang bunong siram na di, nang kaidong ne. Punsiba do nok ning dana, matun da haifet jung na do na nokli. Ado di, otok draba ni danjo. Ado ba mada, ay nung siba nang sidaba, ay kalarege. Anjo, ay magi mating ni pangningi. Aya, punsiba. Nang adamay na normal da wagang ang bahibra na. Ay sa tamoy balik kayo no. Ado ba ko'y di rasi kang ngoy ba nila lahat dyan na nung si Bidre. Nung si Baw kumpirak dre, kupawa na dong Baw kumpire. Anjo do pagpaga nung torakli. As! Wakalo yung lalipan si ba, lahat dyan na sa nang nung si Jawan. Mahagi ori ba fibam do da, nang ginong si ba do, pangdaw pang kamdabay ni. Anjo giwado tama do punsiba do mamito kang lawag torak laga pariwa fondo kita ngehen na kung nganap silang ka yamngak na hayai. Gaynon jo, nang nahay do ba? Hagi matang jade ko. Ayan ba sa tongchul mayan dalip laga anido na sanari ba wari do nga sayin da gitaram ba ni ado ba anjo giwatan do da jang silai. Pamong do da tap na pamtarak laga law tara o hain bagi maong da punsiba dingit ka tawragli. Punsiba sa law katadoragli. Anju sor asang mamahandorak laga lain jige wari pumbado punsiba da amata jithada liri wari do taraga punsiba de ngakpa na kamtingli Anjo kano nang haido ba aseng may ni punsiba lain jado yang wan hingli ni nasa school da ingona wari sarayam kakkiba ni ado Anjo lain jige mama mapahat kiba medo di hauju pawa kang bangamdri ba ngamji mayam na di accident da laikida ba ni na hainari ba ni Ado, lai dyan hai pada dinatin hai. Punsiba gayan bagado yam nungay ta na yung ni. Punsiba na. Lai dagi, marim dam ta lai traba. Punsiba, lai dyan na lai se, magi may masing ba dun. Ninsi ka lai dyan kasi, machin manaw. Ninsi ki mapaw tam ka, lai dyan ki mapaga de, machin manaw. Mama mapalay ki traba matong, lai dyan pumaya mamang dalot siya na tamba ni. Ay sugyan ta dida. May wari se. Hazan hangga ba so lain jigi mong sida dum hangdre Anjogi wado taba da punsiba do mang dunan lay ahen ba so pungam nga I punsiba machin na sa tam na son jarakli lain jaga nensi ka machin manaw niya ba Mani maya mamang dana do chinda na tamli do lain jigi mama mapa haki ba mising do na lain jaba hatok piki jagi bagi loli banin hai Gano nang si hai ba mayam siba ay di bangga jak mana ri anjo Punsiba giwado taba da hen bado phone thamu hainan gitawi anju sumakata shilai Lai jado nensi wina phasana tawi da bani yang wana lai bani Lai jana so muy biyam ki bani Adogi ne mana nang bunong sira so nung sida basara ga lai thoi do Nangi nung siba boy accept tawi rak do mana din nang biyam nung sida bani Nang asis ko lag da bada mawa khalyam nang hai ki trabani jaga jadi hai ki bani Anjugi wado tama da punsiba do pakat na ha lai jaba Ay nung sibagi jaga jadi hai ba ko Ngai ko anjo lai jasi phone ga di pai bra Kathai dei phone no hamje school kar se lai am phau lai dam marak da moi gi security do gi phone da gi ne wari budi sane Punsiba do magi maching no karak le kare kharak pam punsiba gi nung sibi mahang po atuk to na lai ba yaroi hana wari se khang da bagi ne Hawjikti khanglabani na magi damak ay lay. Ay ginung sibibo wahan bayaroy. Magi damak ay lay ri. Ayin ba doon nakandagi talap na. Wah, tawi ko
tawine ada punsiba wafam se kanam da khangdam ni ko ai khak da khangbani ai ne si wari se sar e hai basi lai jare ti hainu ko ai su khangda ba sara lerage adudi ai thamage anjo ko na mo wari sanarasi hai asumna phone thamna kre punsiba wakhal nungai dana henba de yengladuna henba bana se bunok se hai resibo asing bori jala thajabe ai da chawba mi jaga jade haido nang hoju ke dau dorige ahen bagi wanu ta bada punsiba phokhagalanga ahen bade yengladuna hoin henba chak jade hai bani ko ai nadai mado ai nungsibagi jarang hele hai ki ko mana jara hela ga leiraga aina kari tumna leidon ai nadai ma manak ta chaloge chalo nupa thok sirga si changa chang noi ni unari ngai da moina pharaga ne itai ma dakta imsila pusalo okay roger adudi naya ma chaloge ge nadai ma do jam da pijaru ki get faw bade thinok bi bayai dana machi manawani do tungmang yeng do na imung dagi thore e aduga get to hangdok do na punsiba bu thadokre ayen basu get lon chilanga mamai do phalai thorak pani aduba security gopal do lepaga lerambadu bada ahen basu khangpre khangi gopal yam sauna asugam tengkraba matam sida punsiba na chale se kadai dana noina to shi kai nu hen ba kwa kai thal dane ka ngasi kak tang di chan sam da bibiu matung tau jar angang sa Lucy Gano took na taki jeda. Sarna kang nagpotok labadi, ako'y bukariway gani. Punsi ba da fondo? Tun halo na hayo. Lamido ko dong tiba tok ladi kamdaw ni. Ay, sar da hayo ba na pagod ako mali? Matam na gafata ba ni at hing ba sila kisili? Natin ka. Da chaw do fondo gay, pola mapiwa chay pa ni. Tun halo hayo ba babada hayo no? Ayan bagi mataw duda ko pa sa tap tharagli. Pare dudi, yam tunan ko. Asigumba say matung na tong ko hen ba? Why kaka? Jango Munsi balag tu ba ay ngay ragi. Ayin ba syukiki na yung natiyang na asom na lang jadi ayuk sujak jade, numidang sujak jade, masada fiber daw silakli, pamang duda tak niklagatumli, mamit tumasoy siyali, manaton duso, tru jingkatli. Punsi ba sumagi lambi duda lang tu na, lang jagat hungaw duda panchong sila Aduga lain juki pamong na rin ba doon do dalag laga pamang do chap lepi. Lain jana thak nik pa dungak jana na yeng do nale. Lain jo sumakola mata ki ba do da mamido tap na pang thorak pa ni. Aduga punsi ba na magi pamang da lep laga nukminuk mi yeng laga layram ba do uba da lain ja tumlam ba do phuk hawat li ipapa khat na pamong daga chong thara Fever tau bagi han naga nik pa ni punsi ba lang pagi nik pa ni masado nik pa henjelak li. Punsi bagi mamang do da jap lep laga konjal kado tanik na punsi ba sa lain jana dumay na kauruk pa do da magi karan do haura haw ni jana piya nagsida kadang lain itam chahay na khangradi ay soy na purani chalo hana ga manande asaw bagi mami sutante konjalo khajik tap tharaga hairak libani punsi ba lain jana dumay na mamanung si bagi wangang gangang pa do da hen nung si bahay ba do oiri Lain jo ki pakom pi dana lain jo da munning dana le lain jo so masado ing bagi sukjalaga mong hairakli Punsi ba nang jalo hai bane Punsi ba di lain jo na hairika do dande ngasayan jo na hairaki wa mayam do ning singlak naga jumbala nak fit dawraga yam nung sina dum kaurakli Ho maja ay ngang maja nung sibe Punsi ba nga chakaurok pa do tabada lai jo do khangaw de punsi ba da khangaw consent ki punsi ba sa lai jo ki mapa na nung sina kau jaba min gaw ni khangbagi gaw ge khanna gaw ni ban ado ba lai jo na khangon conselak pa do da punsi ba sa tarang chatli lai jo sa punsi ba gi matha nung do da mamai do opsalaga thamoy pe na kapjai masado maso thak nik palepte lai jo na thak nik pa do punsi ba gi masada haw ba kum tawrakli punsi ba su makeup do da gyan ta haw de magi makhot do na Lain jagi masado tap pairaga yengi masado punging inglaga layram ba do da punsi ba mangi jenda thadok la do na lele ba phorit jagat dogi machi ni do pairaga lain jagi masado bo khangkon sindu na thamle aduga magi mathanung de kaptuna layni ba lain jada munna yammunna nungsene yenglaga magi karan da hawra aya sedi yam nungsi dupina kapisi nungsi ba hengal hainari se yam chumjat ine Ay mo kamay na tama makayum na chatoy do.
ꯑꯩꯒꯤ ꯉꯥꯡꯆꯅꯞꯄꯦ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯟꯖꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ ꯉꯥꯡꯇꯪꯗꯨꯗ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯦ ꯀꯧꯔꯛꯂꯤꯕꯗꯨ ꯃꯄꯥꯅꯤ ꯈꯟꯗꯨꯅ ꯄꯨꯟꯁꯤꯕꯗ ꯀꯣꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯄꯨꯟꯁꯤꯕ ꯑꯣꯏꯔꯝꯕꯗꯨꯗ ꯂꯥꯏꯟꯖ ꯃꯃꯥꯏꯗꯨ ꯍꯟꯗꯣꯛꯂꯒ ꯄꯨꯟꯁꯤꯕꯕꯨ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅ ꯆꯦꯅ ꯀꯣꯟꯁꯤꯟꯈꯤꯕꯅ ꯏꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯂꯥꯏꯟꯖꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯁꯛꯐꯝꯗꯨ ꯁꯠ ꯑꯣꯜꯂꯒ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯣꯂꯦꯖꯇ ꯊꯥꯗꯣꯛꯑꯒ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯪ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯅꯪꯅ ꯏꯀꯥꯏꯕ ꯁꯝ ꯈꯪꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯄꯨꯟꯁꯤꯕꯗꯨ ꯌꯥꯝ ꯊꯋꯥ ꯁꯥꯗꯅ ꯅꯪꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯑꯒ ꯑꯩꯗꯤ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨ ꯃꯈꯩ ꯄꯨꯟꯁꯤ ꯆꯨꯞꯄꯁꯤꯒꯤ ꯀꯥꯁꯤꯗꯒꯤ ꯊꯣꯛꯂꯔꯣꯏ ꯂꯥꯟ ꯂꯥꯛꯑꯁꯨ ꯊꯣꯛꯑꯔꯣꯏ ꯅꯪꯅ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯆꯥꯃꯔꯛ ꯊꯥꯔꯁꯨ ꯁꯨꯡꯊꯣꯛ ꯊꯣꯛꯑꯔꯣꯏ ꯂꯥꯏꯟꯖꯗꯨ ꯁꯥꯎꯔꯛꯄ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯁꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯅꯣ ꯂꯥꯏꯟꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯤ ꯅꯨꯛꯃꯤ ꯇꯧꯔꯗꯨꯅ ꯅꯨꯡꯁꯤꯗ ꯅꯨꯡꯁꯤꯗꯕ ꯁꯥꯕꯁꯦ ꯅꯨꯄꯤ ꯅꯣꯏꯅ ꯈꯤꯠ ꯃꯍꯦꯜꯂꯤ ꯅꯪꯒꯤ ꯆꯨꯝꯕꯥꯜꯗꯨꯗꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯁꯨ ꯅꯪꯒꯤ ꯊꯃꯣꯏꯅꯗꯤ ꯅꯨꯡꯁꯤ ꯍꯥꯏꯔꯤ ꯏꯕꯦꯝꯃ ꯇꯥ ꯇꯧꯕꯤꯔꯅꯨ ꯅꯒꯨꯟ ꯈꯪꯖꯔꯤ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯟꯖꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯄꯨꯟꯁꯤꯕꯁꯨ ꯃꯈꯥ ꯇꯥꯔꯛꯂꯦ ꯂꯥꯏꯖ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯝꯂꯒ ꯊꯝꯕꯁꯦ ꯌꯥꯝ ꯋꯥꯕꯅꯤ ꯃꯄꯥꯟꯗ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯀꯩꯗꯧꯒꯦ ꯂꯥꯏꯖ ꯑꯩ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯅꯨꯄꯤ ꯃꯥꯁꯨ ꯃꯤꯀꯞꯇꯨꯗ ꯂꯣꯠꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯄꯨꯟꯁꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯨꯟꯁꯤꯕ I love you too ꯄꯨꯟꯁꯤꯕ ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯀꯞꯂꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯨ ꯃꯁꯥ ꯄꯨꯝꯕ ꯄꯪꯊꯈ꯭ꯔꯦ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩꯁꯨ ꯂꯩꯇ꯭ꯔꯦ ꯍꯔꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯣꯛꯂꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯅꯣꯛꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯂꯥꯏꯟꯖꯕꯨ ꯍꯥꯟꯅ ꯀꯣꯜꯂꯤꯕꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯦꯅ ꯀꯣꯟꯁꯤꯜꯂꯒ ꯅꯨꯛꯃꯤ ꯍꯥꯏꯔꯛꯂꯤ ꯑꯁ ꯑꯩ ꯂꯩ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯍꯟꯕꯗꯨꯕꯨ ꯀꯩꯅꯣ ꯑꯗꯨꯗꯤ ꯍꯦꯟꯃꯜꯂꯦ ꯊꯃꯣꯏꯁꯦ ꯄꯨꯊꯥ ꯉꯝꯗ꯭ꯔꯦ ꯄꯨꯟꯁꯤꯕ ꯅꯪꯅ ꯉꯥꯡ ꯃꯆꯥ ꯀꯧꯕꯗꯣ ꯃꯇꯨꯡꯗ ꯀꯧꯒꯅꯨ ꯀꯧꯅꯤꯅ ꯑꯩꯗꯤ ꯀꯧꯈꯤꯗꯣꯔꯦ ꯄꯨꯟꯁꯤ ꯆꯨꯞꯄꯁꯨ ꯀꯧꯗꯨꯅ ꯑꯗꯨꯝ ꯂꯩꯅꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯄꯥꯅ ꯅꯨꯡꯁꯤꯅ ꯀꯧꯖꯔꯝꯕꯅꯤ ꯄꯄꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯝꯕꯅꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯩ ꯀꯧꯅꯤ ꯁꯨꯝ ꯀꯧꯔꯅꯤ ꯑꯩꯗꯤ ꯋꯥ ꯇꯞꯅ ꯉꯥꯡꯉꯨ ꯑꯩ ꯌꯥꯝ ꯀꯤ ꯑꯗꯣ ꯀꯣꯂꯦꯖ ꯑꯝꯇ ꯊꯥꯗꯣ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯅꯪ ꯀꯩꯗꯧꯕꯩ ꯀꯤꯔꯤꯅꯣ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯁꯤꯗꯤ ꯅꯪ ꯅꯁꯥ ꯅꯤꯛꯂꯤꯗꯣ ꯑꯝꯇ ꯐꯅꯕ ꯇꯧꯈ꯭ꯔꯣ ꯑꯗꯨꯒ ꯊꯥꯗꯣꯛꯄꯤꯒꯦ ꯄꯨꯟꯁꯤꯕ ꯂꯧ ꯈꯣꯟꯅ ꯍꯥꯡꯊꯤꯒꯁꯨ ꯈꯜꯂꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯟꯖꯕꯨ ꯀꯣꯜꯂꯤꯗꯨ ꯊꯥꯗꯣꯛꯂꯒ ꯃꯥꯒꯤ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯂꯥꯏꯟꯖꯒꯤ ꯂꯥꯏꯕꯛꯇ ꯄꯥꯏꯔꯗꯨꯅ ꯌꯦꯡꯉꯤ ꯂꯥꯏꯕꯛꯇꯨ ꯁꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯄꯥꯈꯠꯅ ꯀꯩꯅꯣ ꯂꯩꯖ ꯅꯪ ꯂꯥꯏꯕꯛꯁꯤꯗꯤ ꯌꯥꯝ ꯁꯥꯏꯅ ꯅꯪ ꯍꯥꯡꯊꯤꯁꯨ ꯌꯥꯝ ꯈꯜꯂꯤ ꯐꯤꯚꯔ ꯇꯧꯕ ꯃꯥꯜꯂꯤ ꯂꯥꯏꯟꯖꯁꯨ ꯃꯉꯛꯀꯗꯨ ꯅꯣꯝꯂꯗꯨꯅ ꯀꯣꯛꯁꯤꯁꯨ ꯌꯥꯝ ꯆꯤꯛꯏ ꯅꯪ ꯆꯠꯂꯣ ꯄꯨꯟꯁꯤꯕ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯀꯩꯅꯣꯗ ꯅꯪꯅ ꯍꯩꯔ ꯂꯩꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂ ꯆꯠꯇꯣꯏꯅꯣ ꯆꯠꯂꯣ ꯅꯅꯞ ꯆꯨꯔꯛꯄ ꯈꯨꯗꯤꯡ ꯇꯩꯊꯣꯛꯄꯤꯈꯤꯗꯣꯏꯅꯤ ꯑꯁ ꯅꯪ ꯍꯥꯏꯗꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯣꯕ ꯄꯨꯟꯁꯤꯕꯁꯨ ꯏꯄꯟ ꯄꯟꯗꯅ ꯁꯠ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯤ ꯇꯥꯅꯤꯡꯉꯣ ꯂꯥꯏꯟꯖꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯄꯨꯟꯁꯤꯕꯒꯤ ꯃꯔꯩꯗꯨꯗ ꯃꯁꯥꯗ ꯋꯥꯔꯛꯂꯕꯅꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯊꯩ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯟꯖꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯊꯔꯛꯂꯤ ꯄꯨꯟꯁꯤꯕ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯗꯣꯏꯅꯤ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯟꯖꯤꯟ ꯑꯩꯒꯤ ꯆꯦꯜꯁꯤꯅ ꯄꯟꯊꯣꯛꯄ ꯐꯥꯎꯕ ꯄꯥꯝꯃꯨꯏ ꯍꯥꯏꯃꯤ ꯑꯉꯥꯡ ꯅꯪꯕ ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯌꯥꯝ ꯊꯨꯖꯠꯈ꯭ꯔꯣ ꯑꯣꯛꯁꯝ ꯊꯦꯡꯉꯝꯃꯅꯤ ꯄꯨꯟꯁꯤꯕꯗꯨ ꯂꯥꯏꯟꯖꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯦ ꯂꯥꯏꯟꯖꯒꯤ ꯂꯪꯖꯨꯝ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯐꯃꯨꯡꯗꯨꯗ ꯇꯨꯝꯊꯍꯜꯂꯤ ꯑꯗꯨꯒ ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯆꯤꯡꯈꯠꯂꯒ ꯁꯨꯞꯆꯤꯟꯕꯤꯔꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯂꯥꯏꯟꯖꯗꯤ ꯎꯝꯊꯛ ꯊꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯇꯊꯛ ꯄꯥꯡꯂꯤꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯤꯆꯥꯟꯅꯕ ꯉꯝꯗꯦ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈꯤ ꯂꯥꯏꯟꯖꯁꯨ ꯃꯁꯥꯗ ꯏꯪꯕꯒꯤ ꯁꯨꯞꯆꯤꯜꯂꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯟꯖꯅ ꯁꯨꯞꯆꯤꯟꯕꯗꯨ ꯎꯕꯗ ꯕ꯭ꯂꯥꯡꯀꯦꯠꯇꯨꯗ ꯌꯦꯡꯂꯗꯨꯅ ꯅꯪꯒꯤ ꯐꯩꯖꯨꯞꯁꯦ ꯑꯁꯤꯅ ꯂꯣꯏꯔꯕ ꯂꯥꯏꯟꯖꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯂꯛꯂꯤ ꯄꯨꯟꯁꯤꯕ ꯅꯨꯡꯉꯥꯏꯇꯅ ꯂꯥꯏꯟꯖꯗ ꯌꯦꯡꯂꯒ ꯃꯥꯅ ꯂꯩꯠꯂꯤꯕ ꯐꯨꯔꯤꯠ ꯖꯦꯀꯦꯠꯇꯨ ꯂꯧꯊꯣꯔꯛꯂꯒ ꯕ꯭ꯂꯥꯡꯀꯦꯠ ꯃꯊꯛꯇꯨꯗ ꯁꯨꯞꯄꯤꯔꯛꯂꯤ ꯄꯨꯟꯁꯤꯕꯅ ꯇꯧꯔꯤꯗꯨ ꯎꯕꯗ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ
ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯤꯕ ꯂꯥꯏꯖꯒꯤ ꯊꯃꯣꯏꯗꯣ ꯈꯪꯁꯣꯟ ꯁꯣꯟꯊꯈꯤꯕꯗꯧꯅ ꯃꯦꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯄꯨꯟꯁꯤꯕꯗ ꯃꯨꯟꯅꯦꯡꯂꯛꯂꯤ꯫ ꯄꯨꯟꯁꯤꯕꯗꯤ ꯂꯥꯏꯖꯅ ꯐꯤꯚꯔ ꯇꯧꯔꯤꯗꯨ ꯀꯔꯤ ꯇꯧꯔꯒ ꯐꯅꯤ, ꯁꯦꯕꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯪꯕ ꯅꯠꯇꯦ꯫ ꯂꯥꯏꯖꯗ ꯅꯨꯡꯉꯥꯏꯇꯅ ꯃꯨꯟꯅꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯪ ꯆꯠꯂꯣ ꯍꯥꯏꯕꯅꯤ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅꯝꯗ ꯄꯣꯊꯥꯒꯦ꯫ ꯄꯨꯟꯁꯤꯕꯗꯣ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯪꯁꯨꯛ ꯆꯨꯛꯆꯤꯜꯂꯒ, ꯌꯥꯔꯦꯕ ꯄꯨꯟꯁꯤꯕ, ꯌꯥꯔꯦꯕ ꯄꯨꯟꯁꯤꯕ ꯄꯨꯟꯁꯤꯕꯟ, ꯄꯤꯛꯂꯤ ꯈꯨꯄꯤꯛꯇꯨꯒ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯄꯨꯟꯁꯤꯕ ꯀꯧꯔꯛꯀꯅꯨꯀꯣ, ꯆꯩ ꯆꯥꯅꯤ꯫ ꯄꯨꯟꯁꯤꯕ ꯀꯧꯗ꯭ꯔꯗꯤ ꯄꯛꯇꯕ ꯅꯝꯕꯔ 1 ꯀꯧꯇꯥꯕ꯫ ꯄꯨꯟꯁꯤꯕꯗꯨ ꯂꯛꯅꯕꯩ ꯀꯔꯤ ꯑꯣꯏ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯗꯨꯅ, ꯑꯗꯨꯗꯩꯗꯤ ꯈꯨꯄꯥꯛ ꯆꯂꯥꯅꯤ꯫ ꯅꯪ ꯀꯥꯔꯟ ꯁꯨꯝ ꯉꯥꯡꯉ ꯂꯩꯔꯤ, ꯆꯠꯂꯣꯃꯤ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦꯕ꯫ ꯂꯥꯏꯖꯅ ꯑꯗꯨ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯄꯨꯟꯁꯤꯕꯗꯤ ꯊꯧꯁꯥꯕꯤ ꯄꯣꯟꯇꯦ꯫ ꯅꯪꯅ ꯀꯤꯒꯟꯈꯤꯕꯁꯤꯅ ꯅꯣꯏ ꯏꯟꯗꯣꯝꯆꯥꯗꯣ ꯊꯣꯔꯛꯑꯣ ꯍꯥꯏꯔꯤꯅꯤ, ꯑꯩꯗꯤ ꯂꯣꯏꯅ ꯊꯦꯡꯅꯔꯒꯦꯅ ꯍꯥꯏꯔꯤꯅꯤ꯫ ꯑꯗꯨ ꯉꯥꯏꯈꯣ, ꯅꯪ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯗꯦ, ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯑꯁ, ꯑꯗꯨꯗꯤ ꯆꯥꯛꯈꯥꯎꯗꯣ ꯀꯞꯄꯝꯕꯅꯤ, ꯑꯩ ꯆꯥꯛ ꯂꯧꯔꯨꯒꯦ, ꯅꯣꯏ ꯀꯤꯆꯟ ꯀꯟꯗꯣꯝꯗꯅ꯫ ꯂꯥꯏꯖꯅ ꯆꯥꯛ ꯆꯥꯗꯦꯒ ꯍꯥꯏꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯁꯦꯕꯥ ꯇꯧꯅꯤꯡꯂꯛꯏ꯫ ꯃꯊꯧ ꯅꯥꯒꯁꯨ ꯐꯔꯛꯂꯤ꯫ ꯄꯨꯟꯁꯤꯕꯅ ꯍꯧꯒꯠꯀꯦ ꯇꯧꯕꯗꯨꯗ ꯂꯥꯏꯖꯅ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯣ ꯐꯠ ꯐꯥꯔꯗꯨꯅ, ꯅꯪ ꯉꯥꯎꯔꯕꯣ? ꯑꯩꯅ ꯂꯩꯔꯤꯁꯤ ꯃꯤꯅꯥꯏꯅꯤ꯫ ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯅꯪꯒꯤ ꯅꯆꯤꯟꯗꯨꯗꯒꯤ ꯉꯁꯤꯅ ꯑꯔꯣꯏꯕꯣꯏ, ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨ, ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯤ, ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯒꯦ ꯇꯧꯔꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯔꯩꯗꯨꯗ ꯂꯥꯏꯖꯗꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯃꯨꯟꯅꯦꯡꯂꯒ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯟꯊꯔꯛꯏ꯫ ꯄꯨꯟꯁꯤꯕꯅ ꯅꯣꯟꯊꯔꯛꯄꯗꯨꯗ ꯂꯥꯏꯖꯁꯨ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯏ, ꯑꯗꯨꯒ ꯌꯥꯝ ꯉꯛꯅ, ꯀꯩꯅꯣ ꯄꯨꯟꯁꯤꯕ? ꯄꯨꯟꯁꯤꯕꯗ ꯈꯨꯝꯗꯦ, ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯨꯗ ꯁꯨꯝ ꯅꯛꯁꯤꯜꯂꯛꯏ꯫ ꯂꯥꯏꯖꯁꯨ ꯏꯊꯛ ꯊꯛꯀꯠꯅ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯅ ꯐꯠ ꯈꯨꯝꯖꯤꯜꯂꯤ, ꯑꯗꯨꯒ ꯃꯃꯤꯠꯇꯨꯁꯨ ꯈꯪꯎꯏ ꯎꯏꯁꯤꯟꯈꯤ꯫ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯛꯂꯤ, ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯂꯥꯏꯕꯛꯇꯨꯗ ꯅꯨꯡꯁꯤꯅ ꯐꯠ ꯆꯨꯞꯂꯤ꯫ ꯂꯥꯏꯖꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯄꯨꯟꯁꯤꯕ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯨꯅ ꯂꯥꯏꯖꯒꯤ ꯆꯨꯝꯕꯥꯜꯗꯨꯗ ꯐꯠ ꯊꯝꯂꯛꯏ꯫ ꯂꯥꯏꯖꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯂꯒ ꯏꯉꯛ ꯌꯦꯡꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯣꯡꯍꯥꯟꯗ ꯈꯣꯟꯖꯦꯜꯅ ꯇꯞꯂꯞꯅ ꯍꯥꯏꯔꯛꯂꯤ, ꯀꯤꯒꯅꯨ, ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤ ꯂꯥꯏꯖ, ꯅꯪ ꯀꯅꯥꯝꯇ ꯀꯤꯒꯅꯨ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ, ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯉꯥꯡ ꯑꯩ ꯆꯠꯂꯒꯦ, ꯍꯌꯦꯡ ꯃꯤꯠ ꯁꯤꯡꯂꯛꯄꯗ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯄ ꯂꯩꯔꯝꯒꯦꯀꯣ꯫ ꯄꯨꯟꯁꯤꯕ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ, ꯄ꯭ꯂꯤꯖ, ꯅꯪ ꯌꯨꯝꯁꯤꯗ ꯂꯥꯛꯑꯅꯨ꯫ ꯍꯩ, ꯂꯥꯡꯒꯅꯨ, ꯇꯥꯅꯤꯡꯗꯦ, ꯑꯩꯅ ꯄꯨꯟꯁꯤꯕ ꯀꯧꯔꯛꯀꯅꯨ ꯍꯥꯏꯔꯦꯗꯅ꯫ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯐꯅꯕ ꯑꯩ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯤꯗꯥꯛ ꯊꯤꯟꯕ ꯂꯥꯛꯀꯅꯤ꯫ ꯅꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯗꯤ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ꯫ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯄꯨꯟꯁꯤꯕꯗ ꯅꯩꯊꯔꯛꯄꯗꯣ ꯅꯪ ꯌꯦꯡꯉꯨ꯫ ꯍꯟꯗꯛꯇꯤ ꯂꯥꯏꯖꯗꯨ ꯈꯨꯝꯂꯛꯇ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖ ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯂꯒ ꯂꯥꯏꯖꯒꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯊꯝꯂꯤ꯫ ꯁꯤ ꯑꯩꯒꯤ ꯐꯣꯟꯅꯤ, ꯅꯪ ꯄꯥꯏꯍꯧꯔꯣ꯫ ꯅꯪ ꯅꯁꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯒ ꯑꯍꯦꯟꯕꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯔꯣ꯫ ꯂꯥꯏꯖꯁꯨ ꯐꯣꯟꯗꯨ ꯌꯦꯡꯂꯗꯨꯅ, ꯐꯣꯟꯗꯨ ꯄꯨꯈ꯭ꯔꯣ, ꯑꯩ ꯐꯣꯟꯗꯨ ꯄꯥꯏꯕ ꯉꯝꯃꯣꯏ, ꯑꯗꯨꯒ ꯁꯤꯖꯤꯟꯅꯕꯁꯨ ꯍꯩꯔꯣꯏ꯫ ꯄꯨꯟꯁꯤꯕꯗꯨ ꯗꯞꯀ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ, ꯑꯩꯅ ꯍꯥꯏꯕꯗ ꯏꯟꯒꯗꯧꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯈꯣꯡꯕꯤ ꯈꯣꯡꯅꯥꯡꯁꯤꯡꯁꯦ ꯑꯩꯅ ꯀꯩꯁꯨ ꯈꯟꯗꯦ, ꯅꯪ ꯀꯩꯁꯨ ꯋꯥꯒꯅꯨ꯫ ꯑꯩ ꯌꯨꯝꯗ ꯍꯦꯛ ꯌꯧꯕꯒ ꯀꯣꯜ ꯇꯧꯔꯒꯦ, ꯄꯥꯏꯔꯛꯎꯀꯣ꯫ ꯄꯨꯟꯁꯤꯕ, ꯀꯥꯔꯟ ꯇꯧꯅꯨ, ꯐꯣꯟꯁꯦ ꯄꯨꯈꯣ ꯍꯥꯏꯕꯅꯤ꯫ ꯄꯨꯟꯁꯤꯕꯗꯨ ꯈꯪꯁꯥꯎꯒ ꯁꯥꯎꯒꯠꯂꯛꯂꯤ꯫ ꯑꯁ, ꯑꯩꯅ ꯄꯨꯟꯁꯤꯕ ꯀꯧꯔꯛꯀꯅꯨ ꯍꯥꯏꯔꯦꯗꯅ꯫ ꯎꯄꯥꯏ ꯂꯩꯇꯦ ꯂꯥꯏꯖꯗꯨ, ꯍꯥꯏꯅꯕꯗ ꯌꯥꯔꯔꯣꯏ ꯈꯪꯂꯛꯂꯤ꯫ ꯄꯨꯟꯁꯤꯕꯗꯨ ꯑꯊꯨꯕꯗ ꯃꯥꯒꯤ ꯀꯥꯗꯨꯗꯒꯤ ꯆꯠꯈꯤꯕꯅ ꯐꯔꯦ ꯈꯜꯂꯛꯂꯤ꯫ ꯌꯥꯔꯦ ꯄꯛꯇꯕ, ꯅꯌꯨꯝ ꯍꯜꯂꯣ꯫ ꯑꯗꯣ ꯑꯩꯈꯣꯏ ꯌꯦꯟꯕꯅ ꯗꯥꯆꯧ ꯀꯧꯔꯕꯅꯤꯗ ꯅꯪꯅ ꯗꯥꯝꯆꯥ ꯀꯧꯔꯣꯀꯣ꯫ ꯑꯁ, ꯗꯥꯝꯆꯥ ꯀꯥꯏꯅ, ꯉꯝꯗ꯭ꯔꯤ ꯆꯠꯂꯣ꯫ ꯉꯝꯗꯕ ꯌꯥꯔꯣꯏꯀꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯣꯀꯦ ꯔꯣꯖꯔ, ꯒꯨꯗ ꯕꯥꯏ, ꯑꯉꯥꯡ ꯆꯅꯄꯦ, ꯄꯥꯏꯊꯣꯛꯈ꯭ꯔꯒꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯁꯨ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯨꯟꯁꯤꯕꯅ ꯀꯨꯝꯊꯈ꯭ꯔꯤꯕꯗꯨ ꯌꯦꯡꯉꯤ꯫ ꯃꯈꯥ ꯌꯧꯔꯦ, ꯋꯥꯜꯗꯨ ꯀꯥꯔꯝꯗꯥꯏꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯥꯏꯖꯒꯤ ꯀꯥꯗ ꯌꯦꯡꯈꯠꯂꯤ꯫ ꯂꯥꯏꯖꯗꯨ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯃꯈꯨꯠꯇꯨ ꯍꯥꯏꯒꯠꯂꯒ ꯕꯥꯏ ꯇꯧꯔꯛꯂꯤ꯫ ꯂꯥꯏꯖꯁꯨ ꯏꯈꯪ ꯈꯪꯅ ꯄꯔꯗꯥꯗꯨ ꯐꯠ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯇꯧꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤ ꯅꯣꯠ ꯍꯥꯞꯄꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯃꯐꯝꯗꯗꯤ꯫ ꯅꯣꯛꯃꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯋꯥꯜꯗꯨ ꯀꯥꯔꯒ ꯁꯣꯔꯣꯛ ꯌꯧꯅꯕ ꯆꯣꯡꯊꯔꯒ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯒꯤ ꯒꯥꯔꯤ ꯃꯈꯣꯜꯗꯨ ꯇꯥꯕꯒ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯆꯪꯁꯤꯜꯂꯛꯏ꯫
ꯐꯃꯨꯡ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯌꯦꯡꯉꯤ ꯋꯥꯜꯄꯦꯄꯔ ꯍꯥꯞꯂꯤꯕ ꯐꯣꯇꯣꯗꯨ ꯎꯕꯗ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯂꯒ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯛꯂꯤ ꯑꯩ ꯐꯣꯇꯣꯁꯤꯗꯤ ꯀꯔꯝ ꯀꯥꯟ ꯀꯥꯞꯄꯤꯕ ꯋꯥꯜꯄꯦꯄꯔꯗꯨꯗ ꯃꯥꯒꯤ ꯐꯣꯇꯣ ꯍꯥꯞꯂꯤꯕꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯖꯔꯤ ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤꯗꯨ ꯃꯣꯏꯒꯤ ꯒꯦꯠ ꯌꯧꯗ꯭ꯔꯤꯉꯩꯗ ꯈꯥꯝꯂꯒ ꯇꯞꯅ ꯏꯟꯁꯤꯜꯂꯤ ꯑꯍꯦꯟꯕꯗ ꯐꯣꯟ ꯇꯧꯒꯗꯕꯁꯨ ꯐꯣꯟꯗꯨ ꯂꯥꯏꯟꯖꯗ ꯄꯤꯊꯣꯛꯂꯝꯂꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯒꯦꯠꯇꯨ ꯇꯞꯅ ꯏꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯒꯦꯠꯇꯨ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ ꯒꯦꯠ ꯍꯥꯡꯂꯝꯕꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯌꯥꯝꯃꯟꯗ ꯅꯨꯡꯉꯥꯏꯅ ꯒꯥꯔꯤꯗꯨ ꯇꯞꯅ ꯏꯟꯁꯤꯜꯂꯤ ꯒꯣꯄꯥꯜꯗꯨ ꯆꯤꯌꯔ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯒꯣꯄꯥꯜꯁꯨ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯄꯨꯟꯁꯤꯕꯁꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯊꯧꯁꯥꯗꯅ ꯒꯥꯔꯤꯗꯨ ꯏꯟꯁꯤꯜꯂꯤ ꯒꯣꯄꯥꯜꯅ ꯇꯞꯅ ꯄꯨꯟꯁꯤꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯆꯪꯉꯣ ꯒꯥꯔꯤꯗꯣ ꯏꯟꯁꯤꯜꯍꯧꯔꯒꯦ ꯄꯨꯟꯁꯤꯕꯗꯨ ꯃꯥꯅ ꯈꯔ ꯇꯟꯕꯒ ꯒꯥꯔꯤꯗꯨ ꯊꯝꯂꯝꯂꯒ ꯏꯃꯨꯡꯗ ꯇꯞꯅ ꯆꯪꯂꯛꯂꯦ ꯌꯨꯝꯖꯥꯎꯗ ꯃꯥꯡꯇꯨꯡ ꯅꯥꯛ ꯌꯦꯠ ꯀꯣꯌꯦꯡ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯇꯞꯅ ꯆꯪꯂꯛꯂꯦ ꯑꯍꯦꯟꯕꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯇꯨꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕ ꯐꯃꯨꯡꯗ ꯈꯪꯆꯣꯡ ꯆꯣꯡꯈꯠꯂꯛꯂꯒ ꯑꯍꯦꯟꯕꯒꯤ ꯃꯊꯛꯇꯨꯗ ꯈꯪꯀꯣꯟ ꯀꯣꯜꯂꯦ ꯑꯍꯦꯟꯕꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯄꯨꯟꯁꯤꯕ ꯑꯣꯏꯔꯝꯕꯗꯨꯗ ꯑꯁ ꯗꯆꯧꯕ ꯅꯪ ꯉꯥꯎꯔꯕ ꯀꯩꯅꯣ ꯅꯨꯄꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯗꯒꯤ ꯅꯇꯨ ꯊꯤꯅꯤꯡꯉꯕ ꯅꯪꯕ ꯄꯨꯟꯁꯤꯕꯁꯨ ꯑꯍꯦꯟꯕꯕꯨ ꯊꯥꯗꯣꯛꯂꯒ ꯂꯣꯡꯅ ꯇꯨꯝꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯤ ꯊꯤꯅꯤꯡꯉꯦ ꯑꯩꯁꯨ ꯄꯥꯛ ꯊꯥꯗꯣꯛꯑꯝꯕꯗꯣ ꯉꯝꯗ꯭ꯔꯕ ꯑꯍꯦꯟꯕꯗꯨ ꯃꯌꯥꯝ ꯑꯗꯨ ꯑꯟꯁꯜꯂꯛꯇꯨꯅ ꯌꯥꯕꯤꯔꯛꯇ꯭ꯔꯕ ꯌꯥꯔꯦꯗ ꯃꯥꯅ ꯉꯍꯥꯟꯈꯩ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯁꯥꯔꯒ ꯁꯥꯊꯤꯅ ꯅꯨꯡꯁꯤꯔ ꯂꯩꯔꯝꯃꯤꯖꯥꯠꯅꯤ ꯉꯁꯤꯗꯤ ꯀꯞꯄ ꯂꯥꯎꯕ ꯍꯣ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯄꯨꯟꯁꯤꯕꯥꯅꯅꯦ ꯃꯥꯒꯤ ꯀꯥꯗꯣ ꯄꯨꯝꯅꯤꯟ ꯍꯦꯛꯅꯤꯟ ꯂꯧꯔꯕꯅꯤ ꯑꯗꯨꯗꯩꯗꯤ ꯑꯩꯁꯨ ꯅꯇꯩꯃꯗꯣ ꯈꯔ ꯑꯗꯨꯝ ꯇꯧꯁꯤꯜꯂꯝꯃꯤꯅꯦ ꯅꯣꯛꯃꯤ ꯇꯥꯔꯝꯕ ꯍꯦꯟꯕꯗꯣ ꯏꯄꯪ ꯄꯪꯅ ꯀꯩ ꯇꯧꯁꯤꯜꯂꯝꯃꯤꯅꯣ ꯗꯆꯣ ꯄꯨꯟꯁꯤꯕꯗꯨ ꯃꯃꯤꯠꯇ ꯐꯩꯔꯞ ꯑꯍꯦꯟꯕꯗ ꯌꯦꯡꯂꯗꯨꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛ ꯌꯥꯕ꯭ꯔꯣ ꯃꯌꯥꯝꯕꯒꯤ ꯃꯇꯧꯗꯨꯗ ꯑꯍꯦꯟꯕꯗꯣ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯏꯁ ꯍꯥꯏ ꯉꯁꯤꯇ ꯅꯨꯡꯁꯤꯅꯕ ꯍꯧꯗ ꯉꯥꯏꯔꯤ ꯗꯆꯧꯕ ꯅꯪꯁꯤꯗꯤ ꯃꯇꯨꯡ ꯌꯥꯝ ꯆꯥꯎꯔꯣꯏꯗꯧꯔꯤꯍꯦ ꯃꯇꯥꯡ ꯁ꯭ꯋꯥꯏ ꯌꯧꯔꯛꯑꯗꯤ ꯅꯪ ꯅꯥꯎꯁ ꯇꯥꯔꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯍꯌꯦꯡ ꯆꯩ ꯆꯥꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯄꯨꯟꯁꯤꯕꯗꯨ ꯊꯧꯁꯥꯗꯅ ꯀꯩꯒꯤ ꯆꯩ ꯑꯩꯈꯣꯏꯗꯤ ꯆꯩ ꯂꯤꯁꯤꯡ ꯆꯥꯖꯔꯒꯦ ꯍꯥꯏꯁꯤꯗ ꯂꯩꯔꯦ ꯅꯇꯩꯃꯗꯨ ꯅꯍꯥꯎꯕꯅꯤ ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯣ ꯍꯦꯟꯕ ꯀꯔꯤ ꯑꯣꯏꯅ ꯍꯥꯎꯏꯅꯣ ꯊꯣꯏꯕꯤ ꯂꯩꯅꯥꯅꯦ ꯍꯥꯏꯍꯧꯕ꯭ꯔꯥ ꯍꯣꯏ ꯅꯍꯧꯔꯦ ꯑꯁ ꯀꯗꯥꯏꯅꯣ ꯐꯣꯟꯗꯣ ꯄꯤꯔꯣ ꯍꯥꯏꯔꯒ ꯑꯝꯇ ꯍꯪꯒꯦ ꯍꯥꯏꯕꯅꯦ ꯍꯦꯟꯕ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯉꯁꯥꯏ ꯐꯣꯟꯗꯣ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯣ ꯑꯩꯒꯤ ꯐꯣꯟꯗꯣ ꯅꯇꯩꯃꯗ ꯄꯤꯔꯝꯃꯤ ꯅꯪꯒꯤ ꯐꯣꯟꯗꯣ ꯉꯁꯤꯈꯛ ꯋꯥꯏꯖꯒꯦ ꯌꯥꯔꯦ ꯍꯌꯦꯡ ꯐꯥꯎꯅꯔꯣ ꯌꯥꯝ ꯄꯛꯇꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯅꯪ ꯑꯩ ꯉꯥꯛꯇ ꯇꯨꯝꯒꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯍꯦꯟꯕ ꯅꯃꯥꯏꯗ ꯑꯣꯏꯅ ꯀꯤꯟꯅ ꯊꯤꯟꯖꯤꯟꯗ꯭ꯔꯤꯉꯩꯗ ꯐꯣꯟꯗꯣ ꯌꯥꯝ ꯊꯨꯄꯤꯔꯣ ꯑꯍꯦꯟꯕꯁꯨ ꯁꯥꯎꯅꯤꯡꯅ ꯐꯣꯟꯗꯨ ꯄꯨꯟꯁꯤꯕꯗ ꯂꯪꯁꯤꯜꯂꯛꯏ ꯄꯨꯟꯁꯤꯕꯁꯨ ꯐꯣꯟꯗꯨ ꯂꯧꯔꯒ ꯃꯥꯒꯤ ꯅꯝꯕꯔꯗꯨꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯁꯣꯝꯗ ꯂꯥꯏꯟꯗꯁꯨ ꯐꯣꯟꯗꯨ ꯑꯣꯛꯂꯛꯂꯤ ꯄꯨꯟꯁꯤꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯐꯣꯟꯗꯨꯗ ꯌꯦꯡꯕ ꯉꯝꯖꯗꯦ ꯃꯃꯥꯏꯗꯨ ꯃꯈꯨꯠꯅ ꯈꯨꯝꯖꯤꯜꯂꯒ ꯂꯩ ꯄꯨꯟꯁꯤꯕꯁꯨ ꯐꯣꯟꯗꯨꯗ ꯃꯨꯟ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯀꯩꯅꯣ ꯅꯃꯥꯏꯗꯨ ꯈꯨꯝꯖꯤꯜꯂꯤꯗꯤ ꯏꯀꯥꯏꯕꯤꯒ ꯇꯧꯔꯛꯀꯅꯨꯀꯣ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯄꯨꯟꯁꯤꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯁꯨꯝ ꯉꯥꯎꯆꯅꯔꯛꯀꯗꯧꯔꯦ ꯍꯧꯖꯤꯛ ꯉꯥꯎꯔꯤꯕ ꯆꯥꯡꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯉꯥꯎꯍꯟꯕꯤꯔꯗꯤ ꯕꯖꯥꯔꯗ ꯁꯥꯃꯨ ꯃꯈꯣꯡꯗ ꯐꯝꯃꯒꯤ ꯃꯇꯝꯗꯣ ꯂꯥꯛꯑꯅꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗꯣ ꯂꯥꯛꯑꯗꯤ ꯑꯩ ꯅꯪꯕꯨ ꯃꯁꯛ ꯈꯪꯂꯛꯇꯕꯁꯨ ꯌꯥꯏ ꯑꯩꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕꯗꯣ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯑꯉꯥꯡ ꯂꯥꯏꯖꯨꯗ ꯈꯣꯟꯖꯦꯜꯗꯨ ꯗꯞꯂꯞꯇ ꯑꯁ ꯄꯨꯟꯁꯤꯕ ꯊꯦꯡꯉꯤ ꯐꯣꯟ ꯊꯝꯃꯣ ꯅꯃꯥꯏ ꯈꯨꯝꯖꯤꯜꯂꯤꯗꯣ ꯌꯥꯝ ꯊꯨꯅ ꯍꯜꯂꯨ ꯗꯥꯝꯆꯥ ꯀꯧꯔꯣ ꯑꯗꯨꯒ ꯊꯝꯃꯒꯦ ꯂꯥꯏꯟꯖꯨꯗꯨ ꯃꯁꯥꯅꯒ ꯅꯨꯡꯉꯥꯏꯇꯕꯒ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯍꯨꯜꯗꯨ ꯃꯀꯣꯜ ꯍꯧꯅ ꯆꯣꯡꯈꯠꯂꯛꯂꯤ ꯄꯨꯟꯁꯤꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯄꯨꯟꯁꯤꯕꯁꯨ ꯍꯟꯗꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯤ ꯗꯥꯝꯆꯥ ꯀꯧꯔꯣ ꯍꯥꯏꯔꯁꯤ ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯉꯝꯂꯣꯏꯗꯕ ꯃꯥꯟꯕ꯭ꯔꯣ ꯑꯅꯝ ꯀꯟꯕ ꯄꯨꯟꯁꯤꯕꯅꯤ ꯗꯞ ꯇꯧꯁꯤꯜꯂꯛꯏ ꯌꯥꯔꯔꯣꯏ ꯈꯪꯉꯤ ꯂꯥꯛꯀꯗꯕ ꯃꯥꯜꯂꯦ ꯑꯃꯨꯛ ꯍꯜꯂꯒ ꯂꯥꯛꯂꯕꯗꯤ ꯅꯣꯡ ꯉꯥꯜꯂꯅꯤ ꯏꯃꯨꯡꯒꯤ ꯃꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯂꯟꯖꯥꯎ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯂꯔꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯉꯥꯛꯇꯪꯗꯨꯗ ꯏꯀꯥꯏ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯜꯂꯒ ꯈꯪꯀꯧ ꯀꯧꯔꯛꯏ ꯗꯥꯝꯆꯥ